इमेज पाउदा मियंग ताबिर बसंगबो अहममक्तदा खुरमजरी हौजिंग मरोइबा पाउदा यांखै हुमदोइ सुबा एमसु गे मपोको मंथरम पांगथोख्रे गो टू विलेज मिशन गे कैंपसिंग मफम क्यादा हांगदोक्तुना प्रजासिंगदा खुदुंगसबा क्या फंगंख्रे लोइनना नुमिन निफुम मंगानी चथगदबा हैंडलूम वीविंग कैन एंड बैम्बू अमदे कौना क्राफ्ट के ट्रेनिंग प्रोग्राम ngasiदगे हौदोख्रे हौजे पाउसनोने पिजरी एमसुगे प्रेसिडेंट मंजना हाइख्रे लंदम असिदा लोप मयाम लेबना प्रजासिंग करम माइकेदा सौखटनबनो हाइबा खंग्रे चेंग तम अमतो ओइना पुनसिंदुना चमिननिंगे वाफम असिंग असि एमसु लिंखखिबगे यांखैमदो सुबा मपकुमन थरम एमसु ऑफिसता पांगथोखिबदा मंजना फोंदोखिबने मंजिना मखा तारदुना एमसु लिसंग मचमापन हुमफुमंगा गे ऑगस्ट 19 के सक्तांबगे थौदोक थोखिबगे मतुंगदगे इखेंग ताना सेमखिबने ngasisu मखल मखा क्या गे प्रॉब्लम सिंग थेंगदुना चले फ्रेमवर्क एग्रीमेंट बोर्डर पिलर सु सिंग थेंगदुना लाकले कुमाथोई सुबा सेंचुरी के मतमदा मीना थादा चत्तुना करी लेबगे थिजलबा मतम असिदा लंदम असिगे नारोन सिंगी तुंगी मायोन करमदनो खंग्रे लंबी थोंगी फिबम असुके मतिक फत्रे मसिना एमसुना नारोन सिंगदा मसागे मरमदम मसक खंगो हाइबा कैंपेन संगसिले हौजेक लोमी सिंगना हार फंगदबगे अवाबा मयंगनरिबा लेंगा के असोइबा लेबदगिने थरमदुदा नेसोगी चेयरमैन समुएल जनरल सेक्रेटरी प्रमासना अतोइबा मिथुंग अमदे अखनबा मिथुंग ओइखे थौरंग मरी लेनना था सिगे कुमंगादा पांगथोखिबा फोक सॉन्ग संगदनबगे मकोंग मथंग तारबा सिंगदसु मनायन थोखे एमसुगी अखुम सुबा मपोकुमन थरम सिगे इरोइनना एमसुगी माइकाइदगी मियाम द प्रेसिडेंट को अपील दे एकोइ हाइनरि बे सुसिंग असि मतम पुनमक्ता एकोइ असि सगोन रखांदा चटपक मोत मसि की वरोइसिन पुरकवा अदुगा चखत लोम द मांग चंगसिन नबा एकोइ सिगे मियाम न महिरोइ खुनाइ नाम तोइन होना मिनरकांदा एकोइ लेमिन बचंगी ngasi ngasimak tongan ba mahiro lup kya makak lamdam se leibana no kanda tugi karam maikai de chit kadam no haba tangka makak pan miya no mayok nari kana na haiba maikai de chit kadam no haba sum ka ngau ne ba tangka ngasi de koi apun bi ba collective effort magi maka da koi ama to ina punchen min rakanda chingtam haiba leitana koi punchen do na thabak tumila ba changi natraga di koi manipuri khuna ase no no magi lekata sala kanda koi ene ene suchalak ba dum ba nai punchen no ba mayok na rakpai Ziribam dasu all Manipur Student Union एमसो डिस्ट्रिक्ट कमिटी जिरिबांगना सिंधुना एमसो डिस्ट्रिक्ट कमिटी जिरिबांगे कॉन्फ्रेंस हॉल दा यांखै हुमदोइ सुबा फाउंडेशन डे थरम पांगथोख्रे फाउंडेशन डे थरम अदुदा एस मनीटोन सेक्रेटरी सीनियर सिटीजन सोसाइटी जिरिबाम यूरेंबम संजित प्रेसिडेंट एमसो डिस्ट्रिक्ट कमिटी जिरिबाम ई दीवान एक्स प्रेसिडेंट एमसो जिरि ब्रांच एच हेमा प्रेसिडेंट जिम्पाल जिरिबाम एल रोमेंट प्रेसिडेंट जेडीओ जिरिबाम जी Tongam Development Society GYF Amadi Asangbam Chinkainganbi Vice President MSU CC Asamna Chief Guest President Amadi Guest of Honors Oina Sarugyaduna Mapungpana Pangthoke ngasi pangthokiba tharam adugi Chief Guest Oikiba S Maniton Secretary Senior Citizen Society Ziribamna Maira Sokhatki aduga tharomasigi President Oikiba Yurembam Sanjit President एमसो डिस्ट्रिक्ट कमिटी जिरिबामना फिरान संखतुना थरम होदोखे ngasi थरम अदुदा एम विशाल JISSS एमसो यूनियन वेलकम एड्रेस पिबगलोइनाना एमसो गे दमक थवाई थाखिबा एमसो गे फाउंडर सिंहबो ईश्वर गे खुयादा नुंगाइना लेबा ओइसनो अमदे मखोइबो इकाई खुनबो ओइना मिनिट अनि 2 मिनट लेप्तना इकाई खुनबो उठके KIS ticket maitena cannot address piduna thoram aduge nungi oiba wafam kaya ama miamda khangan ke thorongge chief guest S Manitona haikibada mamangda MSUge pham paramba singna MSUge damak thawai thaduna tanzana yaraktaba matamda aikhoi thawai phauba katokane haina makoina phongdoramba asi aikhoige ahanto oiraba singna tabada yamna nungai makoina manipur ge damak tadi कथोंगनबा रेडीदा मतम पुनमक्ता लई हाइबसे ताबदा यामना नुंगाइबा पोई हाइके मकाताना हाइकेबदा
yamna phajaba wa amazi tongam development ke secretary ZYF na haikebada Zediarong group ke sentiment ti Manipur kai biya de compromise tawna si nangi mona kari aigi mona kari haina si matungda aikoi warep ama purakpa ngamgadoribane aikoi Manipur masa ngaktane aikoi ga naga Zediarong tribal amadi maitei singa yanaba ama purakpa yai haiki aduga thainagi ipai ipu singe lining laishon laptoptuna hojek aikona Christian dharma chanare mapanlamgi chanabeda luptuna leire ipai puna thambiramba dharma aikoi amuk hingalahangane haiba wafam ase yamna phajaba machang oiba wani haiki India lengak amadi Manipur lengak na miyamgi damak paikapai scheme amadi project singge kanabasing miyamda haktingnana panganabagi pandamda pangthokpa khungang sasi mission thauram ngasi district administration thawana susenduna district asege tongan tongamba mapam ahumda pangthokre Khangabo part 1 ZPG manungchanna leiba Khangabo Sorok Wangma community hall da pangthokiba ngasege khungang sase mission ge camp aduda district asege tongan tongamba department singi sol contracted hangduna miamda haktengnana department singna piriba kanaba sing panganke camp aduda BJP Manipur State के Vice President ओइनबा National Awardee Thoksam Zadamane Khangabo Zilla Parishad Member T.S. Rajmohan Khangabo Part 1 के प्रधान and Mala Devi BJP Khangabo Mandal के General Secretary and Ramananda Khangabo Part 1 Gram Panchayat के Panchayat Member Singso Sarya के Tharangamari Lainana Wapam Singh Pongdulatuna BJP Manipur Pradesh के हानगे Vice President Thoksam Zadamane na hai ngasi Manipurda paliba BJP gi nongthombam Birena Lusingleba lengak asiga hana palamba Congress ke lengak aduga pura ona tainabane mamangda palamba Congress ke lengak aduna miyam gi khandaba sakwa thorange khandaba senja thumja halengba leitaba lengak amok oirame ngasi lengak liba BJP gi CM Birena Lusingleba lengak asina senja thumja leitaba sakwa thorang manglomda sangsinba Lairaba singda sak thongnanaba gas lemna phanganba lairaba singi ana layengda paisa ge mateng phanganba amadi center amasung state lengangna paikhaliba chakot tharang sing khangan baga loinana khungang satuna miyamda mathau taraba certificate na chingba khudakta phanganba ge thaba kaya paikhaliba ase CM Birena Lucingleba lengak asige aphaba maikaida sangsileba lengang ne haiba taglibani haibasi miyamna khangwinasi pongdoke Thoksom Zadamani na makata redona hai Khangabo Assembly Constituency da Ujala scheme ge makada imong lising amaga taramanga da chak thongnaba gas phangpham thokpani masigi manungda imong chaniga marphudara nipanda Ujala scheme ge chak thongnaba gas phangangkre imong chatrika taratareta phangangadaba watli walibasing asi athoba matamda phanganaba thabag yamna kanna paikhali Atuba matamda yenthongnabasu honari haina su phongdokhe khangabokta pangthokiba tharam aduda education loison ge maikaidagi school angang singe layapa sangdamnaduna athoi en tarabasingdasu mana lanthoke haire district administration tawana sinkiba khungang sasi mission ge atai mafam ani Lilong Assembly constituency ge oina Lilong hangam thabe community hall da aduga Wangsing Tenta Assembly Constituency ge oina tenta khunauda pangthoktuna tongan ba lenga ke loisang singi stall sing hangduna miyamda kanaba phanganke haire Moridagi kilometer salaga Indo-Myanmar border manakta leiba Haulenpai village ke community hall da district administration Tengnopon ge More subdivision ADC office Morin Sinduna go to village ke thoram pangthokre thoramadu Haulenpai village ke akoibada Kunza Kayasu Sarugya K. Thoramatuda Tongan ba department singe makada leiba scheme singe benefit sing beneficiary sing dayanto K. Ngasi Thoramatuda ADC More and Bunkim Additional SP More K. Robinson OC More PS Lenko How Wifi Amadi Kunge Save Atamio Kiana Sarugya K. Nakalamuramda go to village ke Thoram Asibo news cover taunaba yauriba media singbo thoram asibo senbireba singna masak khangvidaba amadi ubidaba ase laibaktibani mase tungda thoktanaba yengsan birabadi
हेना फबो ओइगने हाइदे District Administration Sandena Nodal Officer SDO Chakpikarong Rank David Kunge Meyamakada Go to Village Mission Sakpikarong Subdivision Ge Suguno Zowenk Village da Maipana Pangtokre ngasi mission aduna subdivision aduge kun konke ngasi mission aduda hangdokiba stall sing chandinge DC Krishna Kumar District Go to Village Northern Officer to Ranjitna Yangsen K Chwarsanpur ge lamka amasung ka haupi range ge Mata Village Community Hall desu Go to Village mission ge campsing hangduktuna khungang manga ge miyamda kudong sabasing phangangkre ngasi mission aduda sarugya khiba Principal Secretary Cooperation Ramthanga amasung Nodal Officer Go to Village Mission Chwarsanpur amasung Farzol District na Pongdo Kibada Mission Adugi Pandamdi Preza Miangi Yimthong Kudingda Sarkar ke Thabak Thoram Singh Yohan Bane Missanasi Honorable Chief Minister and Birenge Thaurang Thausilne amasung Miana Mahakpo Thagat Pigedabne Haike Indian Constituency ge Article 371 Clause A Amadi 6 Schedule Natraga Manaba X Semtuna Manipur da Chanahanba Yaroi Pibam Amatada Indiana Manipur ge Apanba Saktam Tugaiba Yaroi Haiduna Ngase Kaksang District ge Manung Chanalaiba Lamzau Mayalekai Community Hall Amadi Thongzauda Wakan Mipam Pangkre United Committee Manipur UCM ge Lamjang Makada Khungang Sangbat Sagatpa Lob Lamzau amasung Lamzau Apunba Maira Paibi Miamga Punna Sinduna Pamkeba Wakan Mipam Aduda UCM ge Accident Affairs Secretary T Rosni Kanta Organization Secretary NZ Deva Maitei Ipaki President Babile amasung Advocate E Amazauna Wangangke Haide United Committee Manipur UCM ge Lamjang Makada Social Welfare Club Thongzau United Club amasung Thongzau Apanwa Mairap Paibina Mianga Punna Senduna Pamkeba Wakan Mepam Aduna UCM ge Information amasung Public Relation ge Secretary BM Yaima DRA ge Secretary RK Mangesanana Wangangki Directorate of Handloom and Textile Sindunanga Sidege Horaga Numini Pumangani Chumna Satagadaba Handloom Weaving Cant and Bamboo Amade Kauna Crabke Training Program Manipur Handloom and Handicraft Development Cooperation Limited K Chairman S. Razana Hodokre Pasoi Part 2 Ge Command Facility Center the Pangtu Kiba Thorom Duda Handloom and Textile Department K Director K Lamli Kamina Thoromopo Amade Manipur Handloom and Handicraft Development Committee Limited K Zanem Manager is it in Akanaba Mitung AK Thoronge Atoiba Mitunge Warol Piraduna Manipur Handloom and Handicraft Development Cooperation Limited K Chairman S. Razana Pongdokibada Yumda Leina Jawa Santok Piba Lambide Handloom Amadi Crabke Tabak Tawune Handloom Amadi Handicraft Ki Tabak Singna Yumge Income Ningtina Lahan Batanatana Maintenance Ta Chauna Mating Pangmangame Tabak Pangdraba Singbu Tingbang Naba Amadi Cell Talhanaba Weaving Center Kaya Maru Aina Valley Area the Linkat Kray Makata Nasul Linkat Kegane Numin Nipum Manganige Training Asidage Howdy Basige Manungda Trainee Oigadari Singda Loksing Gyan Pibatanatana Masamasana Tabak Bizaba Ngamgane Haiki Thorongi Mapu Oikiba Handloom and Textile Department ke Director ke Lamli Kamaina Manipur dage Putogliba Kongnana Saba Bek Ase State Sige Wang Badayamna Pamnai Haike Bharatiya Kisan Sangha Manipur Plant ke General Secretary Darasingan Haikre Gram Pansai ke member Singna Magi Lekai Singda Har Pangdriba Lomi Singhe Aadhar Card Kongatuna Identify Taudrabadi Asing Balongmi Amata Har Panglaroi Wapamasing as a press club the Pamisanga Unabada Darana Pondo Kibane Darana Makata Arduna Hokiba Zulai Taradage Lombi Singda subsidized Reta Matam Chana Har Panganbiu Haiduna Taksinduna Lake Ngarang Agriculture Minister Na Har Singh Dio Singhi Kuthangda Pangalagani Haina Pause Singda Ponglibasi Lombi Singhe Wakata Bibane Asuki Mating Nungai Ngase Infalista Lomi Lising Aniromna Har Piu Haina Tomzilaki Adubo Har Beg Chanika Yankai Kak Laibana Lomi Singna Har Karamna Pangadaribano Black Tesakragane Officer Singi Purikauda Harge Sampam Sing Changduna Lady Vigilance Mamai Mamit Pangdre Anti-Corruption Cell Karom the Lady Bano Miam Ginumit Pangtopagom Lomi Singi Midday Farmer Sahi Amada Amukak Pangtongnaba Kabinena Warab Lawiu Haike
Rafael scam ge matangda poster campaign ama ngasidage Manipur Pradesh Congress Committee ge President T.N. Hawkeb amade Manipur Pradesh Youth Congress Committee ge President Amir Hussain Haudokre Congress Bhavan da pangthoke ba poster campaign haudopage tharam da MPCC amade MPYCC ge kanmi kyasu saruya ke tharam da MPCC ge President T.N. Hawkeb na high poster campaign asi BJP na miyam ge cell lut tauribasige matangda lamdam sige miyam amade leiba ke praja singda khanganba ge pandamda AICC ge instruction makada chathabane campaign ase Congress ke tongan tongan ba district singda so mapung phana pangtokane haiki Hill Tribal Council Moregi makada leiba anti-drug abuse campaign Committee Morina ngase Hill Tribal Council ge conference hall da Moreda drug thingnabage damag Moreda leiriba public leaders singe apunwa conference meeting amapang thokre meeting aduda tongan tongan ba ISTC KWU and HR KSO MYC all unit chairman MCM Tamil Sangam Kurka Samas MMCM Hyderabad Lupsingi Lusingba Singna anti-drug committee Asina drug ke mayukta paikhalakpa thabakta mateng pangduna morebu nisagi ipaktage kannanaba honasi haina phongdoke committee asige convener khob gangtena phongdokibada committee asina more town manung amasung masige akobeda leiriba drug yonba karba tawba sing thingnanabagidama tongan tongan ba khongthang kaya ama paikhalakani haina phongdoke loinana committee asina Lagliba September thage tangk amadage More Town amasung akoibage mapam singda drug ke mayokta drive kaya pangthokane masida drug yolamba thengnaragade committee asina matik saba action lokatuna amasung mari leinaba sarkar ge department singa khusamnaraga loge matung ina charak pinaba tawragani haina phongdoke aroibada committee asina paikhaliba Kongtang asi more miyam gi yaipanaba oibana more miyam na committee asibu support tawiduna more na nisa asibu maru phangna muthatpada mating pangbi haina phongdorakle BJP yaudana Manipur da lediba tongan tongan ba political parties singna pullaga sengkhiba joint committee on political parties ge convener RK Anana haikre Joint Committee ase Manipur da lediba tongan tongan ba issue sing solve tawbada mateng oina ba semkhibane masai rajniti gi khudong sabalong na ba semanate committee asina state ki issue sing matangda kumna khanar batungda Manipur government lagleba tha September gi tang taramanga phawbagi manungda assembly session kawgadabani haina taksin bagloina na hairiba session aduda naga ke framework agreement citizenship amendment bill Manipur University gi issue Article 371 Clause A na jingbuki matangda khanagadabne aduga hairiba issue sing asigi matangda state convention amasu joint committee na sinduna September tang kunitho da pangthoklagani masida akhang ai kya kauduna khananainagane framework agreement ta Manipur kaibiya bagi pochak yaute haina Manipur government na lauraga su Manipur praja singna singnaba Fauriba City Assembly Anira call Tauraga postpone Taukibasina Kohanwa ngamde haina ngase Congress Bhavanda Pawmisanga unaba amada RK Anana Phongdoki Thawan district ke Hairok tage Changlaga leiba Tengnopan district ke Machi block ke Manung Chanba Parengtong ka amade Thabikai Thelge akoibada leidiba village Kuntaret ke Praja Singh lambi ke phibam patabana ana ayeg yarakpada chapam leitabage awaba mayonare Manipur lenga ki go to hell Maikoi Kadom Dano Chenge district headquarter khakta da yangsalaga go to hell ge pandam panglatra hainaso praja section kayana hangna hore belese pa amade khunja singa loinana chatpa yadraba lambi ge phibam sing yangsularaba matung parengtong ke village ke save di modana pomi singda haikibada PMGSY ke makada semkhiba ring palm dage high court phawbagi kilometer kun rom sangba lambi asida semliba thong sing yauna hiram khudimakta khunja singna pendre haiduna lambi chatpa yadaba asigi makada makoina semlamba culvert sing quality control tawdabana loina kaire haike lambi ase amukhana phajana semdriba phawba amade masida sariba thong sing phajana amuk semjindriba phawba mari leinabana Contractor na paisa kaiba yaroi hainaso village 27 asige
मियामना कंप्लेन तौबसु लेख्रे हाइके हौजेक लंबी असिदा गाड़ी अमता पैसेंजर सर्विस तौब याद्रे अना अयेक यौरप मतमदसु खुंसा सिंगना सांख्रबा लंबी असिदा खोंगना पुदुना चटली मरम असिना लंबी असि मरी लेनब सिंगना अथुबदा मियंग संगविनबा पामी हाइनसु वखातना हाइके अमरमदा मियामगे खुदोंग सानबा अमदि पैसेंजर सर्विस तौब यानाबा चंदेन डिस्ट्रिक्ट के मनुचना लेबा खोइबु लंबी खोइबु डीसीसी के एडीसी मेंबर डब्ल्यू मोरंगसन्ना मसागे सेल पुथुतुना तता डिपर्सिंग सीजन अदुना ngasiदगी नुंग थादुना समजिनबा होख्रे लंबी समजिन बदुगा मरी लेनाना डब्ल्यू मोरंगसन्ना फोंदोखिबदा इसिंग सारोपा मतमदा तुरेल नांदुना सत्प यादबना खोल कुंतरेड असिगे प्रजा सिंगी यंबिरगा तुबा मतमदा सानिंगे हाइके MPGSY की मखादा सेम लेवल लंबी अमदि थोंगसिंग असिगे कॉन्ट्रैक्टर थ्रपोन दसु खुंजा सिंगना JCB अमखक्ता मतिंग पांगबियु खुंजा सिंग थोक्तुना लंबी असे हौजिकी ओइना सत्प यानबा समसिनजगे हाइना हाइजरुबदा खुंजा सिंगे वाफम अदु तबिखिदे याबिखिदे हाइनासु पेंदबा वाफमसु मरुंगसना मखाताना फोंदोखे Mary Kom Resident Boxing Foundation Sinduna Mary Kom Boxing Academy के बॉस हॉस्टल ngase National Camp Village Impalda SBI के हानगे chairman Arundhati Bhattacharya अथवा मीटिंग ओइदुना संगाख्रे प्रोजेक्ट असे Arundhati Bhattacharya SBI के chairman ओइदिंगैदा एप्रूव तौरंबने ngasi की थौरमदा सिजा हॉस्पिटल के मैनेजिंग डायरेक्टर डॉक्टर पलिंट बॉक्सर अमदि राज्य सभा के MP MC Mary Kom अते मियोय क्याना सरुया के All Manipur National Health Mission Employees Welfare Association के सेक्रेटरी के एस जोदाना हाई चली बसही सिंगी हौजेक में तांग कुंत्रा माथोइदा नेशनल हेल्थ मिशन प्रोग्राम इम्प्लीमेंटेशन के जेनेरेटर बॉडी मिपमदा पॉइंट तरगे दाबी खना बिनबा चेरोल पीखे हाइरिबा दाबी सिंगी मनुंग मिपमदुना डिमांड अने खनदुना था अनिगे मनुंगदा थबक्ता ओंथोकने हाइख्रबसु ngasi pauba ontokpidana leire maram masina hiram sege matangda khananaba CM Health Minister Principal Secretary amade Director ga punna wari sananaba platform amasin biu haina ngasi Manipur Press Club ta pamisanga unaba amada ke ezodana phongdokhe mana makhata khibada association na taliba dabi lengangna tabidana amade namsinduna thambirabadi employee singna thabak laipage khongjan sangsing ani haike Union of Social Upliftment Kurai Lamlong Kaitel Impal is linked kibagi Kumon Palan Torom ngase Sangeet Kala Academy Kurai Lamlong Kaitel lapangtokre Torom duda kula Kurai Assembly Constituency ge MLA L Susintrona Chief Guest Union of Social Upliftment Kurai ge President Thodam Rohini Kumana Function के President ओइबगलोइनाना तोंगा तोंगा मम्योय क्यानासु दास के मेंबर ओइखे अदुगा रिसोर्स पर्सन ओइना कल्चरल एक्टिविस्ट निंगथौजा लंचासु सरुया के तरोंगे मनुंग चन्ना कैटेल पंबी इमा सिंगदा कुदोल पोट तंबदा नतना मोइरांग थेम निंगथौ निंगसिंग मना आर्ट एंड कल्चर यूनियन टॉपर 2018 दा मना पीखे State के Armed Forces सिंगना Human Right and Environment Defender सिंगबो लेप्तना अकीतु जुंग पोहन बगे थोंगबो अकन ममोंग दा यानिंग दे हाइना Youth Forum for Protection of Human Rights के सेक्रेटरी ना थादोरपा चेरोलमना हाइरे सेरोंचना मखातार दुना हौकिबो अगस्त थासिगे तंग तरहुमदोय अहिंग पोंग अनि मखाइरोम तरपदा क्वाकैथेल मयाई कोइबे निंगथौजम लाइकाई दा लैबा जिटेन युमनामगी युमदा Ziten Masana Sikkim da Environment Program ama yauba sakringaida Manipur Police Commando ge Personnel Taruk Zipsi amada lak laga Ziten bo Manipur Police Commando Complex da laknaba sumon taurame haiba khangle Misam Praja Singhi yumda State ke Armed Forces singna full uniform da lakpasina imung manungi miyoy sing maruaina angang singda akitu zungba pohalle amade mafamdugi miyam da seranaba wakal phahole August के तांग तरानिथोई दसु CRPF ने हाइबा सक्तक सभा मियोय अनि लाक्तुना US Forum for Protection of Human Rights के President की युमदा मरम अमता हाइदना कदाइदा लैबगे हाइना थिरमी असिगुम्बा Human Rights and Environment Defender सिंगबो लेप्लेतना की तुजुंग पोहन बसिंगना तमथिबा अमसुंग मिनुंग से खंगदबा थोंग सिंगे मायुक्ता मियांगे खोलाक सिंग नमतनबा होनबने हाइबसे फावले मरम मसिना UN Declaration of the Rights of Human Rights Defender 2008 po ikai khunabiduna Human Rights and Environment Defender singda target toba khudaktagi lepinaba Manipur government appeal tawjari
Prime Minister Narendra Modi bu hanaba tharang tobada yaubani haibagi maranda Maoist ideologue Baravara Rao bo Hyderabad ge Maharashtra ge police na phare Pune dagi police team aduna masagi yum imung manung gi amade journalist yauna marum mapang singi yum singda thiba humbagi thabak satharaba matungda mahapu phakibane mahapu medical checkup tongna gamena Chalaiba Gandhi Hospital da pokhatke Pune da podringa ge mamangda Baravara Rao court amada puktola bayai Bhima Koregaon violence da chenaba myoy manga phabadage Prime Minister Modi bo hanaba sinbagi chithi ama police na zontha da phangke City adubu iriba myoy aduge maming ardamak thai hanage Prime Minister Rajiv Gandhi bo hakeba mihat adugumna Prime Minister Modi bo su hanaba chithi adude iri haide Baravara Rao ge maming dasu city aduda palle Thabak ado pangthungnabagi damag M4 rifle amasung maru lak mari lainaba lupa crore nipan darkar oi haide pharaba musing adu opi naibireba singi punsi mahing phagalhanaba thabak suriba miyoi singne haina barabara nadi haide Nomagi oiba BJP Chief Minister singi meeting ama BJP President Amit Shah na kaukre meeting aduda maru oina Swachh Bharat mission gi matangda khanabagaloinana Gram Swaraj Chathakiba Khungang ni lising nipuni pange maramda khanari haide Hanige Prime Minister Atal Bihari Vajpayee gi maphamda ikaikhumnaba utpa oina minute ani tumina leike North East Saukhanaba Vajpayee na lokhatkiba thabak thorom singi matangda su meeting na khanake Lok Sabha amasung BJP na lengakwa state ahomgi assembly election naksilakpanina ngasigi meeting adu yamna maru oi haide Europe ke khongsat saluraba matungda Congress Rahul Gandhi na ichauna yamna satina soalaba Kerala da ngasi lakre Chahi chamage manungda kumgin nong na kai hena amang ata tholaba handaki sauda mioi chamanga rom Kerala da sike Senganur Alapurza amasung Ernakulada hangdugliba relief camp singda chatuna Rahul Gandhi na miyamga unake State aduge Ladiba district Taramari manungda district Tarahumdo isauna yamna satina son ke mioi lak Tarahumdo hena mayum thaduglaga relief camp singda sangjapam loduna leide Rahul Gandhi na haikibada ngami lising ahumna mioi lising humbutra kanke Karigumba Center da mahake party na government samlabade Ministry of Resettlement linkhat kane Aidi tatke wasok papamde mase aiki commitment ne Lomi singna lebak asibo sangatpa oidabade ngami singna su lebak ase sangatpa damateng pangle isaw national disaster amane haina lauthopina basu Rahul Gandhi na Prime Minister Modi da haizake Party workers singna awaba tararab singbo angamba mateng pangna basu Congress President na apel tawke Hauzai aroibada maroiba pau amone pizade yangkai humdoi suba MSUG mapoko mantharom pangthokre Go to village mission ge campsing mapang kya da hangduktuna praja singna kudung sabak kya phangangkre Loinana Numin Nipum Mangani Chathagadaba Handloom Weaving Can and Bamboo Amade Kauna Crab Ke Training Program Ngasidagi Hodokre Image Baldam Ngasigidi Matang Sidaloisere Ning Tabi Wapunamapo Amokana Krumzere